ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯇꯤꯌꯔ ꯀꯟꯅ ꯀꯥꯞꯄꯤ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯅ ꯊꯣꯝꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯀꯥꯡꯁꯤ ꯈꯤꯡꯉꯤ ꯍꯧꯖꯤꯛ꯫ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯁꯨ ꯇꯤꯌꯔ ꯀꯥꯞꯄꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯅꯨꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯂꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯇꯤꯌꯔ ꯀꯥꯞꯇꯨꯅ ꯍꯧꯖꯤꯛ ꯄꯣꯁꯇꯔꯁꯤꯡꯕꯨ ꯊꯪꯒꯥꯏꯔꯤ꯫ ꯏꯁꯄꯦꯁꯦꯜ ꯄꯨꯂꯤꯁ ꯀꯃꯥꯟꯗꯣꯁꯤꯡꯁꯨ ꯌꯨꯅꯤꯠꯁꯤꯡ ꯂꯥꯛꯇꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯇꯤꯌꯔ ꯀꯥꯞꯇꯨꯅ ꯃꯣb ꯑꯁꯤ ꯅꯦꯝꯊꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅꯁꯨ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯇꯤꯌꯔ ꯀꯟꯅ ꯀꯥꯞꯄꯒꯤꯅꯤ ꯍꯧꯖꯤꯛ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯦ꯫ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯀꯟꯈꯠꯂꯛꯄꯒꯤ ꯃꯃꯤꯅꯤ ꯍꯧꯖꯤꯛ ꯎꯔꯤꯕꯁꯦ꯫ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯁꯨ ꯇꯤꯌꯔ ꯀꯥꯞꯄꯤ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯅꯨꯡ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜ ꯂꯪꯁꯤꯜꯂꯛꯄꯒꯤ ꯃꯃꯤꯅꯤ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ꯫ ꯍꯧꯖꯤꯛ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯅ ꯇꯤꯌꯔ ꯀꯥꯞꯇꯨꯅ ꯍꯧꯖꯤꯛ ꯄꯣꯁꯇꯔꯁꯤꯡꯕꯨ ꯊꯪꯒꯥꯏꯔꯤ꯫ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯇꯤꯌꯔ ꯀꯟꯅ ꯀꯥꯞꯄꯤ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯅ ꯊꯣꯝꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯀꯥꯡꯁꯤ ꯈꯤꯡꯉꯤ ꯍꯧꯖꯤꯛ꯫ ꯄꯥꯎꯕꯤꯗꯒꯤ ꯃꯨꯁꯂꯤꯝ ꯑꯃ ꯁꯤꯕꯒꯤ ꯃꯥꯌꯣꯛꯇ ꯄꯥꯎꯕꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯑꯃꯗꯤ ꯄꯥꯎꯕꯤꯗꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯅ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯣꯞ ꯁꯥꯒꯠꯄꯒꯤ ꯆꯥꯡ ꯂꯩꯔꯦ꯫ ꯀꯥꯡꯁꯤ ꯈꯤꯡꯗꯨꯅ ꯃꯨꯁꯂꯤꯝꯁꯤꯡ ꯀꯧꯊꯣꯛꯇꯨꯅ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯂꯣꯝꯗ ꯊꯣꯝꯖꯤꯟꯅꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯄꯨꯂꯤꯁꯁꯤꯡꯁꯨ ꯁꯦꯝ ꯁꯥꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄꯒꯤꯅꯤ꯫ ꯁꯤꯗ ꯍꯧꯖꯤꯛ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯎꯔꯤ ꯀꯥꯞꯄꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯄꯥꯎꯕꯤꯗ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯣꯏꯒꯤ ꯃꯨꯁꯂꯤꯝꯒꯤ ꯄꯥꯎꯕꯤꯗ ꯃꯌꯥꯏ ꯂꯩꯀꯥꯏꯗ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯐꯦꯁꯔꯁꯤꯡ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯇꯤꯡ ꯇꯧꯔ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯄꯥꯎꯕꯤꯗ ꯑꯁꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯅꯥꯎꯔꯤ ꯀꯥꯞꯁꯤꯟꯕ ꯅꯨꯡ ꯊꯣꯝꯖꯤꯟꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯆꯥꯎꯅ ꯃꯃꯤ ꯇꯥꯔꯤ꯫ ꯀꯥꯡꯁꯤ ꯈꯪꯉꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯧꯔꯤ꯫ ꯑꯗꯨꯒ ꯍꯦꯟꯖꯜꯂꯛꯑꯕꯗꯤ ꯄꯨꯂꯤꯁꯅꯁꯨ ꯇꯤꯌꯔ ꯒꯥꯁ ꯀꯥꯞꯅꯕꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯆꯤꯡꯈꯩꯉꯥꯟꯕ ꯌꯨꯅꯥꯝ ꯄꯥꯎꯕꯤꯗꯦ ꯍꯧꯖꯤꯛ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤꯕꯁꯤ ꯃꯐꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯌꯥꯎꯅ ꯃꯐꯝ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯁꯨ ꯅꯨꯡ ꯊꯣꯝꯖꯤꯜꯂꯛꯄꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫ ꯑꯗꯨꯒ ꯅꯨꯡ ꯑꯃꯗꯤ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯧꯖꯤꯛ ꯇꯤꯌꯔ ꯒꯥꯁ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯅ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯍꯧꯖꯤꯛ ꯀꯟꯅ ꯇꯤꯌꯔ ꯀꯟꯅ ꯀꯥꯞꯄꯤ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁꯔ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯅ ꯊꯣꯝꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ꯫
ꯀꯥꯡꯁꯤꯒꯤ ꯍꯧꯖꯤꯛ amadi Central Force maikaidasu Tigers kapi processor singi maikaidasu nung amadi tongan makan langjalapai mamini hauji toise hauji Central Force amadi State Force na Tigers kap tuna hauji processor semu tanggairi Special Police Commando singsu unit sing laktuna hauji mafam asida Tigers kapta mob asi nemthanaba honnabada Manipur Police na su asawa thomamraba senaba Tigers kana kapagi ni hauji mami chaungna tare irang asi hauji kangkhalakpagi mami ni hauji uribse samadi Central Force maikaidasu Tigers kapi processor singi maikaidasu nung amadi tongan makan langjalapai mami ni hauji toise hauji Central Force amadi State Force na Tigers kap tuna hauji processor semu tanggairi Force amadi Central Force na processor sing thomjalakpadagi hauji kanna Tigers kana kapi amadi processor maikaidagisu nungna thombagi mami chaungna dari kangsi hauji Paubidaki Muslim ama sibagi mayokta paubidi tauji Manipur State Force amadi Central Force amadi paubidaki praja miyam sinau sing yauna mafam asida hauji mob sagatpagi chang leire kangsi khingduna Muslim sing kautuduna hauji police lamna thomjanabagi mami chaunga tare police singju sem thaduna session thang lakhatpagi ni hauji processor singi maikaidagi nauri kapapagi mami chaungna tare mafam asida hauji paubidi mai lagada moigi Muslim ki paudi me legai da meeting ama pangtholaba miyang yo mogi tongan civil organization kaya case sing wari sanaraba matung meeting toro lore matung da hoji paudi si miya na hoji nauri kapsel nung thomdanba amadi raung na mi dai ta chikani ni police ma ge de hoji wari sanaba tawri aduga henjala abadi police na su Tigers kap nabagi nagi session ga lakhali ramasi patang da singkhai ngamba yunam pawide ni hoji mami chauna tari basi mafam asida hoji Manipur State Force amadi Central Force jauna mafam amadi tongan ba processor singi maikaidasu nung thomjalakpai mami chauna tari aduga nung ani ga na tawri police ki maikaidagi su hoji Tigers